ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯄꯥꯎꯇꯝꯕꯤ 10ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯣꯝꯗ ꯃꯩꯔꯥꯕꯗꯨ ꯄ꯭ꯔꯤꯇꯝꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯄ꯭ꯔꯤꯇꯝꯒꯤ ꯔꯨꯝꯗ ꯑꯅꯤꯗꯨ ꯐꯝꯂꯤ꯫ ꯌꯨꯝꯗ ꯀꯔꯤꯃꯨꯛ ꯍꯥꯏꯅꯔꯒꯦ? ꯉꯟꯇꯥꯅ ꯍꯦꯛꯇ꯫ ꯚꯥꯏ, ꯑꯩ ꯌꯨꯝꯗ ꯃꯤꯀꯨꯞ ꯑꯝꯇ ꯂꯩꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯋꯥꯈꯜꯁꯦ ꯄꯣꯊꯥꯕ ꯐꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯨꯔꯨꯠ ꯑꯃ ꯆꯝꯈꯠꯀꯦ ꯇꯧꯔꯛꯂꯤ꯫ ꯄ꯭ꯔꯤꯇꯝꯅ ꯆꯨꯔꯨꯠꯇꯨ ꯁꯠ ꯃꯨꯜꯂꯗꯨꯅ ꯏꯃꯥ ꯆꯪꯉꯛꯀꯅꯤ, ꯑꯝꯇ ꯉꯥꯏꯈꯣ꯫ ꯅꯪ ꯋꯥꯈꯜ ꯐꯅ ꯅꯨꯡꯉꯥꯏꯗ꯭ꯔꯁꯨ ꯏꯁꯥꯗꯤ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯕ ꯐꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯡꯇꯤꯒꯤ ꯃꯩꯔꯥꯕ ꯄꯥꯏꯔꯤꯕ ꯃꯦꯠꯁ ꯂꯥꯏꯇꯔꯗꯨ ꯇꯧꯐꯝ ꯈꯪꯗ ꯄꯣꯀꯦꯠ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯍꯥꯏꯔꯛꯂꯤ꯫ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯄꯨꯟꯁꯤꯁꯤꯗ ꯅꯤꯁꯥꯒ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯅꯈꯣꯏꯅꯕꯨ ꯄꯣꯊꯥꯍꯜꯂꯤꯕꯅꯤ꯫ ꯑꯩꯅ ꯁꯤꯗ꯭ꯔꯤꯐꯥꯎꯗꯤ ꯃꯈꯣꯏꯒ ꯃꯔꯨꯞ ꯑꯣꯏꯈꯤꯅꯤ꯫ ꯄ꯭ꯔꯤꯇꯝ ꯋꯥ ꯉꯥꯡꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯃꯩꯔꯥꯕꯁꯨ ꯃꯀꯣꯛꯇꯨ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯗꯨꯅ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄ꯭ꯔꯤꯇꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯗꯣ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯨꯏꯔꯕꯅꯤꯅ ꯏꯃꯥ ꯍꯣꯏꯅ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕꯁꯨ ꯌꯥꯏ꯫ ꯁꯤꯟꯊꯥꯗꯣ ꯄꯨꯁꯤꯟꯅꯕ ꯇꯧꯔꯁꯤꯗꯅ꯫ ꯃꯩꯔꯥꯕ ꯁꯣꯔ ꯍꯣꯟꯗꯣꯛꯂꯗꯨꯅ ꯄ꯭ꯔꯤꯇꯝꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯚꯥꯏ, ꯁꯤꯟꯊꯥꯒꯤ ꯋꯥꯁꯦ ꯄꯜꯂꯅꯨꯗ꯫ ꯄ꯭ꯔꯤꯇꯝꯅ ꯆꯨꯝꯗ꯭ꯔꯤꯡ ꯍꯥꯏꯔꯛꯂꯤ꯫ ꯉꯥꯡꯁꯨ ꯁꯤꯟꯊꯥꯒꯤ ꯋꯥ ꯍꯪꯉꯒ ꯅꯪꯅ ꯃꯈꯥ ꯇꯥꯔꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯑꯃ ꯅꯠꯇꯦ꯫ ꯁꯤꯟꯊꯥꯗꯣ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯁꯨ ꯀꯥꯟꯅꯔꯣꯏꯀꯣ꯫ ꯃꯩꯔꯥꯕꯗꯨ ꯋꯥ ꯊꯩꯔꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯀꯩꯁꯨ ꯇꯧꯗꯦꯗ, ꯃꯥ ꯌꯥꯝꯅ ꯍꯪꯉꯝꯃꯤ, ꯍꯥꯟꯅ ꯅꯠꯂꯝꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯨꯝꯕꯥꯜꯗꯨ ꯆꯤꯡꯈꯠꯂꯗꯨꯅ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯂꯤ꯫ ꯄ꯭ꯔꯤꯇꯝꯅ ꯍꯣꯡꯕ ꯇꯥꯕꯅꯤ ꯀꯩꯅꯣ, ꯅꯪꯁꯨ ꯍꯣꯡꯉꯤꯁꯤꯗꯤ꯫ ꯃꯍꯧꯁꯥꯒꯤ ꯃꯩꯔꯥꯕꯗ ꯅꯠꯇ꯭ꯔꯦ꯫ ꯑꯍꯣꯡꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤ꯫ ꯀꯥꯟꯅꯗꯦ ꯚꯥꯏ, ꯃꯥꯒꯤ ꯋꯥꯁꯤ ꯇꯣꯛꯁꯦ꯫ ꯑꯩ ꯌꯨꯝꯗ ꯀꯩꯝꯇ ꯆꯠꯔꯛꯇ꯭ꯔꯦ꯫ ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯈꯤꯇ ꯁꯤꯜꯂꯨ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯄ꯭ꯔꯤꯇꯝꯁꯨ ꯀꯥ ꯍꯦꯟꯅ ꯍꯪꯉꯨꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨ ꯍꯥꯏꯔꯝꯂꯒ ꯆꯥꯅꯕ ꯈꯔ ꯁꯦꯡꯕ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯁꯤꯟꯊꯥꯗꯣ ꯆꯥꯛꯂꯨꯛ ꯃꯆꯤꯗꯣ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯥ ꯍꯟꯗꯛꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯝꯕꯅꯤ꯫ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯒꯤ ꯑꯅꯧꯕ ꯃꯑꯣꯡ ꯑꯃꯗ ꯍꯤꯡꯕ ꯍꯧꯔꯝꯂꯕ ꯄꯨꯟꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕꯒ ꯑꯃꯨꯛ ꯅꯧꯅ ꯍꯦꯛ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ꯫ ꯃꯆꯤ ꯃꯆꯤ ꯎꯪꯕ, ꯀꯞꯄ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯂꯗꯨꯅ ꯅꯤꯟꯗꯥ ꯇꯧꯕꯅ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯛꯂꯤ꯫ ꯂꯩꯍꯥꯎ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯍꯟꯗꯛ ꯃꯔꯛ ꯅꯪ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯅꯦ꯫ ꯏꯃꯥꯒꯤ ꯋꯥꯈꯜꯅꯔꯥ? ꯁꯤꯟꯊꯥꯗꯣ ꯐꯠ ꯈꯜꯂꯛꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯃꯥ, ꯇꯥꯃꯣꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯏꯃꯥ, ꯇꯥꯃꯣꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯔꯝꯂꯗ꯭ꯔꯥ? ꯀꯩꯁꯨ ꯋꯥꯔꯧꯔꯝꯂꯣꯏꯗ꯫ ꯃꯈꯣꯏꯒꯤ ꯃꯑꯣꯡꯗꯨꯅꯕꯨ ꯑꯩꯈꯣꯏꯒ ꯅꯤꯡꯁꯤꯡꯂꯝꯒꯗ꯭ꯔꯅꯦ? ꯐꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯆꯤꯟꯅꯨꯄꯥꯅꯤ꯫ ꯅꯃꯥ ꯑꯝꯇꯒꯤ ꯃꯆꯥꯅꯕꯨ ꯀꯔꯤꯒꯤ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯔꯧꯔꯅꯤꯒꯦ ꯍꯥꯏꯕ? ꯏꯃꯥ, ꯑꯩ ꯇꯥꯃꯣꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ, ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯨꯒꯦ꯫ ꯆꯠꯂꯨꯔꯅꯨ꯫ ꯃꯈꯣꯏꯅ ꯅꯪꯕꯨ ꯑꯃꯨꯛꯅꯦ ꯇꯊꯤ ꯇꯊꯤ ꯆꯩꯕꯤꯔꯛꯀꯅꯤ꯫ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯥꯎꯕꯤꯗꯨ ꯁꯨꯗꯕ ꯀꯨꯏꯔꯦ, ꯌꯥꯝ ꯎꯅꯤꯡꯉꯤ ꯏꯃꯥ꯫ ꯊꯣꯏꯕꯁꯨ ꯃꯌꯥꯝꯕꯒꯤ ꯃꯆꯥ ꯄꯜꯂꯛꯄꯗꯨꯗ ꯆꯥꯔꯤꯕꯗꯨ ꯂꯦꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯆꯤꯆꯧ, ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯗꯨꯗꯤ꯫ ꯂꯩꯍꯥꯎ ꯇꯞꯂꯞꯅ ꯍꯨꯛꯀꯦ ꯇꯧꯔꯝꯕ ꯆꯥꯛꯈꯣꯝꯗꯣ ꯊꯝꯂꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯃꯥꯁꯨ ꯏꯁꯨꯗꯣ ꯎꯗꯕ ꯀꯨꯏꯔꯦ, ꯎꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯆꯠꯂꯨꯕꯗ ꯃꯈꯣꯏꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯔꯛꯑꯣꯏꯅꯦ꯫ ꯇꯧꯔꯛꯄ ꯇꯧꯔꯛꯇꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅꯤ ꯏꯃꯥ꯫ ꯑꯩ ꯇꯥꯃꯣꯗ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯋꯥꯔꯧꯕꯤꯅꯣ, ꯂꯥꯜꯂꯦꯅ ꯍꯥꯏꯖꯔꯨꯒꯦ ꯏꯃꯥ꯫ ꯐꯔꯦꯁꯦ, ꯆꯥꯛꯇꯣ ꯑꯝꯇ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ꯫ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗꯅꯤ ꯃꯩꯔꯥꯕ ꯄ꯭ꯔꯤꯇꯝ ꯍꯣꯏꯗꯒꯤ ꯊꯧꯔꯛꯂꯒ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯈꯥꯝꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯞꯇꯛꯅ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯩꯔꯥꯕ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯅꯪꯁꯦ ꯑꯍꯥꯟꯕ ꯎꯕꯗꯅꯦ ꯁꯛ ꯌꯥꯝ ꯀꯥꯛꯄ ꯃꯤ ꯃꯥꯜꯂꯦ ꯑꯩꯗꯤ꯫ ꯑꯗꯨꯏ ꯋꯥꯗꯣ ꯅꯪꯅ ꯍꯥꯟꯕ ꯅꯠꯇꯦ꯫ ꯑꯩꯒ ꯇꯤꯟꯅꯔꯤ ꯃꯤꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏ, ꯀꯩꯒꯤꯅꯣ ꯈꯪꯗꯦ꯫ ꯑꯩꯁꯤꯕꯨ ꯁꯛ ꯌꯥꯝ ꯀꯥꯛꯄ꯭ꯔꯅꯦ? ꯁꯤꯟꯊꯥ ꯃꯩꯔꯥꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯀꯥꯛꯇꯦꯗ, ꯃꯤ ꯈꯔ ꯎꯁꯤꯠꯇꯕꯩ ꯋꯥꯅꯤ꯫ ꯃꯩꯔꯥꯕ ꯃꯃꯤꯠꯇꯨ ꯐꯨꯏꯔꯞ ꯌꯦꯡꯂꯗꯨꯅ ꯑꯗꯨꯗꯅꯤ ꯑꯩꯅ ꯀꯤꯟꯕꯤꯔꯛꯇꯣꯏꯁꯦ꯫ ꯏꯁ, ꯀꯤꯟꯕ ꯑꯍꯥꯎꯄꯣꯠꯇꯧꯅ꯫ ꯑꯗꯨ ꯁꯔꯨꯛ ꯑꯆꯥꯄꯣꯠ ꯑꯣꯏꯅ ꯂꯩꯕꯤꯌꯨ꯫ ꯑꯆꯥꯄꯣꯠꯀꯤ ꯋꯥꯕꯨ ꯍꯣꯔꯦꯟ ꯀꯦꯟꯇꯤꯟꯗ ꯑꯗꯨꯝ ꯄꯤꯖꯗꯧ ꯂꯩ ꯑꯗꯨꯗꯤ꯫ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯗ, ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯑꯅꯤꯗꯨꯃꯁꯨꯅꯦ ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯄꯨꯡꯁꯤꯁꯨ ꯐꯅꯌꯥꯝꯗꯤ ꯊꯦꯡꯉꯤ꯫ ꯔꯥꯀꯦꯁꯀ ꯄ꯭ꯔꯤꯇꯝꯒꯗꯤ ꯂꯥꯛꯑꯔꯣꯏꯅ ꯍꯥꯏꯕ꯭ꯔꯥ? ꯃꯣꯏꯅꯤ ꯉꯁꯤꯗꯤ ꯂꯥꯛꯑꯔꯣꯏ꯫ ꯁ꯭ꯀꯨꯜꯗꯤ ꯌꯥꯝ ꯆꯪꯅꯅ ꯂꯥꯛꯆꯕꯅꯦ ꯑꯅꯤꯃꯛꯇꯣ꯫ ꯏꯪꯅꯤꯡꯕꯅꯦ ꯇꯧꯏꯁꯦ꯫ ꯉꯁꯤꯗꯤ ꯂꯩꯆꯤꯜꯁꯨ ꯐꯖꯅ ꯊꯥꯏ, ꯅꯨꯡꯁꯥꯒꯁꯦ ꯐꯖꯅ ꯑꯝꯇ ꯊꯣꯛꯇꯦ꯫ ꯁꯤꯗꯤ ꯐꯩꯖꯨꯞ ꯂꯨꯝꯅ ꯁꯨꯞꯆꯜꯂꯒ ꯋꯥꯔꯤ ꯁꯦꯠꯊꯔꯒ ꯅꯨꯡꯉꯥꯏꯅꯤꯅꯦ꯫
ꯑꯗꯨꯁꯨ ꯅꯪꯒ ꯐꯣꯟꯗ ꯅꯠꯇ꯭ꯔꯁꯨ ꯁꯤꯗ ꯗꯥꯏꯔꯦꯛ ꯂꯥꯏꯞꯇ ꯋꯥꯔꯤ ꯁꯥꯔꯤꯁꯦ ꯄꯦꯟꯗ꯭ꯔꯕ ꯃꯩꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯄꯦꯟꯗꯕ ꯋꯥ ꯅꯠꯇꯦꯗ ꯂꯥꯏꯞꯇ ꯁꯛ ꯎꯅꯔꯒ ꯁꯥꯕꯒ ꯐꯣꯟꯗ ꯁꯥꯕꯒ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦꯗ ꯏꯁ ꯀꯩꯗ ꯈꯦꯠꯅꯩꯕ ꯍꯣ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕꯗꯨꯗꯤ ꯃꯨꯠ ꯁꯥꯒꯠꯂꯒ ꯋꯥꯁꯦ ꯗꯣꯡ ꯗꯣꯡ ꯍꯥꯏꯕ ꯉꯝꯃꯤ ꯁꯤꯗꯗꯤ ꯆꯤꯟꯒꯁꯦ ꯂꯣꯏ ꯐꯥꯖꯤꯜꯂꯤ ꯐꯣꯟꯗ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯁꯤꯟꯊꯥꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯤ ꯃꯩꯔꯥꯕ ꯈꯖꯤꯛ ꯆꯠꯊꯣꯛꯂꯗꯨꯅ ꯅꯪ ꯑꯗꯨꯏ ꯃꯤꯠꯌꯦꯡꯗꯣ ꯇꯧꯀꯅꯣꯕ ꯑꯩ ꯀꯤꯖꯩꯃꯦ ꯁꯤꯟꯊꯥ ꯈꯨꯇꯨꯝꯅ ꯃꯩꯔꯥꯕꯒꯤ ꯊꯕꯛ ꯃꯄꯥꯗꯨꯗ ꯐꯠ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯅꯪꯅꯦ ꯐꯥꯒꯤꯗꯩ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯁꯥꯎꯅꯤꯡ ꯁꯥꯎꯖꯧꯅ ꯅꯪꯅ ꯁꯥꯎꯕꯗꯨꯅꯤ ꯑꯩꯅ ꯌꯦꯡꯅꯤꯡꯉꯤꯁꯦ ꯁꯤꯟꯊꯥ ꯃꯈ꯭ꯋꯥꯡ ꯃꯦꯜꯂꯗꯨꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯑꯩꯅ ꯁꯥꯎꯔ ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯦꯡꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣꯕ ꯃꯩꯔꯥꯕꯗꯣ ꯑꯃꯨꯛꯁꯨ ꯅꯣꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯏꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯛꯁꯤꯒ ꯂꯝꯕꯤ ꯃꯄꯥꯟꯁꯤꯗꯀꯣ ꯂꯥꯛꯑꯣ ꯑꯝꯇ ꯃꯤꯅ ꯂꯣꯏ ꯌꯦꯡꯅꯔꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯩꯔꯥꯕꯅ ꯇꯞꯅ ꯁꯥꯎꯕ ꯐꯔꯕ ꯍꯣꯔꯦꯟꯗꯩꯅꯦ ꯀꯣꯜ ꯑꯝꯇ ꯄꯥꯏꯔꯣ ꯍꯥꯏꯁꯤꯅꯤ ꯅꯪ ꯀꯣꯜ ꯄꯥꯏꯗ꯭ꯔꯗꯤ ꯑꯩꯅ ꯉꯥꯡꯅꯤꯡꯕ ꯋꯥ ꯃꯌꯥꯝꯗꯗꯤ ꯀꯅꯥꯗ ꯉꯥꯡꯗꯣꯏꯕ ꯅꯣꯏ ꯅꯃꯥꯗ ꯍꯦꯛ ꯉꯥꯡꯉꯨ ꯁꯤꯒꯤꯗꯤ ꯐꯩꯅꯤꯅꯦ ꯏꯃꯥꯗ ꯉꯥꯡꯉꯗꯤ ꯁꯤꯟꯅꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯁꯤꯟꯊꯥꯗ ꯁꯥꯔꯨꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯃꯩꯔꯥꯕꯅ ꯍꯥꯏꯕꯒ ꯇꯥꯗꯦ ꯑꯗꯨꯝ ꯄꯩꯔꯒ ꯂꯩꯔꯤ ꯀꯦ ꯁꯥꯎꯔꯅꯨꯁꯦ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯦꯕ ꯁꯦ ꯁꯥꯎꯔꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯣ ꯃꯈꯨꯠ ꯑꯅꯤꯅ ꯃꯅꯥꯗ ꯄꯥꯏꯔꯒ ꯁꯤꯟꯊꯥꯒꯤ ꯃꯃꯥꯡꯗ ꯇꯥꯅ ꯂꯦꯞꯁꯤꯜꯂꯤ ꯁꯤꯟꯊꯥ ꯇꯞꯂꯞꯅ ꯍꯧꯖꯤꯛꯁꯦ ꯃꯣꯕꯥꯏꯜ ꯊꯣꯔꯛꯄꯗꯩ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯗꯩꯅꯦ ꯃꯤꯒꯤ ꯃꯣꯔꯦꯜꯁꯦ ꯌꯥꯝ ꯍꯟꯊꯔꯛꯄꯗꯧꯅ ꯇꯧꯔꯦꯀꯣ ꯍꯥꯟꯅ ꯆꯤꯊꯤ ꯇꯥꯅꯔꯒ ꯐꯥꯎꯅꯕꯁꯤꯡꯗꯨꯗꯤ ꯋꯥꯁꯦ ꯃꯆꯪ ꯑꯣꯏꯕ ꯉꯥꯛꯇ ꯉꯥꯡꯅꯔꯝꯅꯤꯀꯣ ꯃꯩꯔꯥꯕ ꯈꯔ ꯆꯤꯡꯂꯗꯨꯅ ꯀꯧꯔꯛꯂꯤ ꯀꯦꯀꯦ ꯅꯪ ꯗꯗꯥꯅ ꯍꯥꯏꯁꯦ ꯁꯥꯎꯕ꯭ꯔꯣ ꯗꯥꯎ ꯀꯥꯏꯅꯒ ꯄꯛꯇꯤ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯅꯪꯒꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯥꯈꯠꯇꯕꯗꯤ ꯉꯝꯗꯦ ꯅꯪꯅ ꯄꯥꯈꯠꯂꯁꯨ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯁꯤꯗ ꯂꯥꯟꯅ ꯈꯣꯡꯊꯥꯡꯂꯣꯏ ꯀꯦ ꯁꯦ ꯑꯩ ꯃꯇꯨꯡ ꯅꯪꯅ ꯇꯥꯕꯗ ꯍꯩꯅꯗꯕ ꯋꯥꯍꯩꯁꯤꯡ ꯍꯥꯏꯔꯔꯣꯏ ꯁꯤꯟꯊꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯤ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯆꯪꯁꯜꯂꯛꯇꯨꯅ ꯃꯩꯔꯥꯕꯗ ꯀꯧꯔꯛꯂꯤ ꯈꯜꯂꯝꯕ ꯋꯥꯈꯜꯗꯨ ꯀꯥꯏꯈ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯃꯩꯔꯥꯕꯗꯣ ꯃꯃꯩ ꯐꯜꯂꯩ ꯊꯣꯔꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯉꯛꯅꯤꯡꯂꯛꯂꯤ ꯃꯩꯔꯥꯕꯅ ꯃꯨꯟꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯅꯨꯄꯤꯗꯨꯅ ꯃꯈꯥꯃꯨꯛ ꯇꯥꯔꯛꯂꯤ ꯇꯥꯃꯣ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯅꯤ ꯑꯗꯣ ꯒꯥꯔꯤ ꯄꯪꯆꯔꯣꯏꯗꯅ ꯋꯥꯛꯁꯣꯞꯇ ꯏꯟꯁꯜꯂꯝꯃꯤ ꯉꯁꯤꯁꯦ ꯊꯕꯛ ꯖꯣꯏꯟ ꯇꯧꯒꯗꯧꯅꯤ ꯑꯝꯇ ꯊꯤꯟꯕꯤꯒꯦꯔꯥ ꯑꯃꯨꯛꯇꯁꯨ ꯎꯅꯈꯤꯗ꯭ꯔꯤꯕ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯁꯛꯈꯪꯗꯕꯤ ꯂꯝꯂꯥꯟꯕꯤ ꯑꯃꯅ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯨꯗ ꯈꯧꯇꯛꯆꯩ ꯍꯣꯏ ꯍꯥꯏꯅ ꯁꯠ ꯍꯦꯛ ꯈꯨꯝꯗꯣꯛꯄ ꯉꯝꯗꯦ ꯑꯗꯨꯅ ꯃꯩꯔꯥꯕꯗꯣ ꯋꯥ ꯉꯥꯡꯗꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯍꯪꯂꯛꯂꯤ ꯀꯗꯥꯏ ꯖꯒꯥꯗꯅꯣ ꯅꯨꯄꯤꯗꯨꯁꯨ ꯇꯞꯅ ꯈꯨꯝꯂꯛꯂꯤ ꯃꯩꯔꯥ ꯏꯟꯇꯔꯄ꯭ꯔꯥꯏꯁꯦꯁ ꯂꯩꯐꯝꯗꯨꯗꯅꯤ ꯃꯩꯔꯥꯕꯗꯣ ꯍꯦꯟꯅ ꯏꯪꯉꯪꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯃꯥꯒꯤ ꯑꯣꯐꯤꯁꯇꯅꯤ ꯑꯗꯨꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯌꯥꯅꯤ ꯀꯥꯈꯠꯂꯣ ꯑꯩꯁꯨ ꯑꯗꯣꯝꯗ ꯆꯠꯀꯗꯧꯅꯤ ꯅꯨꯄꯤꯗꯨꯁꯨ ꯍꯔꯥꯎꯅ ꯃꯩꯔꯥꯕꯒꯤ ꯃꯃꯥꯡ ꯊꯪꯕꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯂꯤ ꯃꯩꯔꯥꯕꯁꯨ ꯅꯨꯄꯤꯗꯨ ꯍꯥꯞꯂꯒ ꯄꯨꯔꯛꯂꯤ ꯋꯥꯁꯨ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ ꯃꯩꯔꯥꯕꯗꯤ ꯃꯥꯒꯤ ꯊꯣꯛꯐꯝ ꯊꯣꯛꯄꯗꯣ ꯁꯨꯝ ꯊꯧꯔꯤ ꯃꯃꯥꯏꯗꯣ ꯍꯟꯅ ꯐꯥꯎꯕ ꯑꯣꯟꯁꯤꯜꯂꯛꯇꯦ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯨꯗꯦ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗꯤ ꯈꯔ ꯑꯦꯛꯁꯇ꯭ꯔꯣꯚꯔꯠ ꯑꯣꯏꯖꯕꯅꯤ ꯇꯨꯃꯤꯟꯅ ꯆꯠꯄꯗꯣ ꯍꯩꯅꯗ꯭ꯔ ꯃꯥꯜꯂꯤ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯤ ꯇꯥꯃꯣꯁꯤꯕꯨ ꯀꯩ ꯂꯝꯗꯩꯅꯣ ꯃꯩꯔꯥꯕ ꯍꯟꯗꯛꯇꯤ ꯅꯨꯄꯤꯗꯨꯗ ꯉꯛꯂꯝ ꯌꯦꯡꯂꯛꯂꯤ ꯀꯨꯏꯕ ꯅꯠꯇꯦ ꯁꯠ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝ ꯒꯥꯔꯤ ꯊꯧꯈꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯀꯩꯅꯣꯡꯗꯩꯅꯤ ꯅꯨꯄꯤꯗꯨ ꯍꯦꯟꯅ ꯃꯀꯥꯜ ꯂꯥꯝꯕ ꯃꯩꯊꯣꯡꯅ ꯂꯩꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨꯗꯤ ꯃꯩꯔꯥ ꯏꯟꯇꯔꯄ꯭ꯔꯥꯏꯁꯀꯤ CEOꯗꯣ ꯀꯩꯅꯣꯡꯗꯩꯅꯤ ꯈꯪꯅꯕ꯭ꯔꯣ ꯈꯪꯉꯤ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯥꯟꯅꯒꯦ ꯌꯥꯝ ꯁꯥꯟꯅꯩꯖꯥꯠꯂꯣ ꯃꯃꯥꯡꯗ ꯑꯝꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯃꯥꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯕꯨ ꯃꯩꯔꯥꯕꯗꯣ ꯋꯥꯈꯜꯗꯨꯗ ꯇꯨꯃꯤꯟ ꯈꯜꯂꯤ ꯁꯨꯝ ꯊꯧꯔꯛꯄꯅ ꯒꯥꯔꯤꯗꯣ ꯈꯥꯝꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯃꯅꯨꯡ ꯌꯧꯅ ꯊꯧꯖꯤꯜꯂꯛꯂꯤ ꯅꯨꯄꯤꯗꯨꯅ ꯃꯅꯨꯡ ꯇꯥꯅ ꯊꯧꯖꯤꯟꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯤ ꯌꯥꯔꯦ ꯇꯥꯃꯣ ꯌꯥꯔꯅꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯈꯥꯝꯕꯤꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯣ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈꯤ ꯃꯃꯤꯠ ꯃꯅꯥꯗꯣ ꯍꯟꯅꯤꯡꯂꯝꯗ ꯑꯗꯨꯝ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅꯗꯤ ꯃꯩꯔꯥꯕꯕꯨ ꯍꯥꯟꯅꯗꯒꯤ ꯁꯛꯈꯪꯕ ꯑꯣꯏꯕꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯏꯉꯛ ꯌꯦꯡꯅꯔꯤ ꯃꯩꯔꯥꯕꯁꯨ ꯊꯋꯥꯏ ꯁꯥꯁꯥꯗ ꯒꯥꯔꯤꯗꯣ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯝꯊꯩ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯗꯨ ꯆꯪꯂꯛꯂꯤ ꯇꯣꯝꯅ ꯁꯥꯔ ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯊꯣꯡꯖꯜꯂꯒꯦ ꯍꯥꯏꯔꯛꯄꯅꯤ ꯃꯩꯔꯥꯕꯁꯨ ꯆꯪꯉꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯇꯣꯝ ꯂꯩꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯊꯔꯗꯨꯅ
Nahana akhoi accountant ama interview lobdo sir su yaukidri akhoi fanaba silo haibaduda adom nabi macha ama oina khangrei ngasi dei join tawbani magi document singdo sida leijari haiduna file do table da khara khajik ensiladuna thamlakli marabadi office langtaba yadabagi lakpai wani masa da haining bamta poktrabani yarida do yingdaso aidi mafam sida thabak dawi haibada ngairamani lura thabak kaya de nang loina honabidi nang yingladi adum yaramani tom do khajik nongduna hairakli sir onthon to ko wangakta phare nupi macha do agi kada thajilo hoi sir adu de mo tom do thokraba matong ikan kanada nupi do mayamagi room na changlakle thongjal mapan do lepraduna may come in sir mayama do mamit sa sanon khalakle mayamagi sakfam do mada nupi do pungangakre mayama sutap na hairakle yes come in nupi do changak do na leplagale take your seat nupi do ikairanga mamang do luk tharanga asitu do changsan do na tamna phamte ai nang document so amte yengri ai gadi makoina nang bu khal haibada yes oikre ado nang niming na kari ko ba kai lam deino sum sakhang na ba self introduction am biu dia go de sir samje mai de ni mayam na de tanja da mayamagi kola malak select de ngak ama phone do wari sanar madam thamna kre dia na ikaina mamaina tharap tong hairakli sir ai nga sai do sir ni bakang jawdre mayabada chomna khomnak lami adogi de kashu thodok de da adoga idi nakhoi gai ga gi marakta yam gap thamba sa pamdi amaga wada thokta sinda hunda pami pukchal sengna thabak taw wase khagni adoga kai gamba sida thabak tawranga pukchal sengangtraba adogi mi du madi aina koina ta thamde simaso nang hana khangjilo sei nang document sing sei puja kro hai sir ai sanga mathang ta anajagi fare dudi nang sung thokro nang na thabak tawbada ai gi assistant tonga khara ta thokta sin tawraga tawmina pani sir dia do hairam laduna mage file du paraga thorakli akoi stama yam phamba room de langtuna mage desk file du thamnaga leiribu chair du da phamthei mao bada manak de leramba ngasai de intro donaranga asa khangna khrebi penawbi na asum hairakli ke hairage akoi sir na dia su penawbi don siladuna kaisu thoidak hairak de da pukja sangna thabak dose simangai da akoi sir se mi dongna pungthokpa chawthokpa kya dawdamni puksel sam chambani ado chambi chamaga mage haina bim de leibani dia dongak na penawbi rom de khara henna naksaladun hairakli e kaina haisiba penawbi de hena tap tharaduna magau to khara non tharaduna hairakli tisade phaja siznabani ayama matamdane churuda dum tha leibani dia do thajitaba meeting ama mairabana leiriba room adomda haifit yingre mari da singna asi mairaba bo office da uba mangta da yamna gentle oina khankrabani aduna thajadaba maung da hairakli aina hoji changmada di thamdina aduna ne tanja janaroba oramgani shida sam thabak dawdi nangsa khangakini da dia do mangak nomna duna hoi haiba kum tawri aduga nang harroi matangkum amang non khaladun hairakli ado penawbia aina ngasi se yam ikaiba thamam tawri kainu kedawrge aina ngasai kariya dena thile in haiba no pada akhoi sarsini I dia da haife chukladuna nahan interview tawdu da so madi awramdi nangsana sida thabak tawbani na sari photo am da so laga saksam da tag yabani is ibema nang sen mandro gasi khangni khangnari di nang da main tawni di ai hana khangbra thila di thile adu ba kadawrge dia da nok fet tawrakli aduga machinda tablap hairakli akhoi sar se wasu kya ngang da ba mali lim sam lem loyal khoi di aroi bini wari am ngang da bani haish atu nangi se akhoi sar da wa khalam khan ma mali da dia do ikai na hairakli khanjari da kashu khande ko ba pharakano shom da mairamba do office ta family haibe wani bion lakani shugadaba file pirakani ado shudaba yanda bagi sukeni amuk manglenga leini churut amuk thakani mado phom khangde khanpham khangde sintha mabani gi haukraba wari maning singan yade mikup sida suning singni sintha mairamba ga loina na garden amada koibala am ani do gari manung da phamnaga wari tawri mi machari paisa bai bani na gari ga se atanga tangwa sinsinna yade ko mairamba na gari thongna jumjing hairakli ai de bai su bai dena akhoi pabung na bai jabai wani
Nay pangna pairdi nangna paibaga chap manadro. Nangna dum sizinai sidi. Kamay manaduno. Akoy pabungda paiba haidudane. Aina sizinning ba maongdane sizinaba yaba natida. Yada yada ba khara yaba wani. Nangna darkar lerakanda adum paungna pidro haise. Pibudi pi. Ado maram chada di pidi. Yes, aduro. Pabungna paisa pairaga nangna paibaga manadi haise. Maram chada di kana pining dawrige. Ayore sa piroina. Akoy pabunggi waga toksisi. Kana dawda. Ado akoy kay private company ma ay gimingda akoy paungna lingkay kini hay. Ado na lang so tabag to si dana. Is ngamjare ko ay kay je mi mamangda nga ngamaroy. Kanada kari ki kari ba? Nanggi nasagi company da tabag to ba? Henmandro ay bu mapu kay na. Hayang ay mina ne ay sa company sige mapudo ka koy na bani kay na kangadi minang call di karman video ni se. Ado wala ka na koy na bani hay dana mayam ni madam kong na ba hana luhong to patari dana. Why do may rama na pagi dorok pani no kadrakanda. Ado bu anating na bada shintado mamay san magsilag ni. Ado ko tumin laikri. May rama di kari tawang badagi tumin laiki baduda yingla dun hayrakli. Kadorok ike. Shintado nun tarado na tam na hayrakli. May rama kay gino kangde. Handang marak say isa sayam lang taknay. Nangay say iraplap thong na may maong daw. Nanggi wakal pao ba iniktam na kan mangamlag tabay matam sayaw. Nangayipon si Pandong se ayaw gani mathasarak dre. Marambado kari thawna santagi makutto tamna pairakla duna. Nangna panghandaw kanjin bay uramni. Lipta boy na nangidamang laypisidi. Laharabagi pon sisi wadi way kumayraba. Kike, kay gino nangnaw wakala dong piksalido ba? Mayraba, nakuy ka say tagyam na kinay. Sida ay, kadoro ba? Ha? Nung sinabado, lari na kun balay bro. Wahay na hay badati ham lain bani. Ano ba thong manadaba ni ne? Puna chat na ba say, hiktalap na harak bani. Maraba na sari ba wari do, pagita thong na buhan na ragli. Ge, adamay gayam harak kanu da. Ay saro kani ko. Ngasi ne, ay ni ikada na, horan yung halaga YouTube tayo takchasani. YouTube na ti, aray bani sagay, luin chasasani ko, horo kanu eh. Shintada hay fiat bay niyang lado na, ngambang jaga draw. Maraba sa mamay na palay silag lado na. Kadang nga mo doon, lupa ni kayo. At may ganda ramadi ay di mo hanag kong naradong niyang. Hekta kadagta bahay daw daw ni. At di mo tanging tayo dana. Horin pritam ka, rakes ka horo ka, tatay taki. Shintada mamit pa niyang lado na. Jam takning rana. Oh, tangningi. Shintada pagi-pagi dagi, sawag doon na, bayraga thong nam dalay thokri. Tanja do da, tomdo among jangak pa do da, kalamba wakal do kaingri. Sir, si Palsim da tamjaramgi. Mayroon ba hay fanon kalaglaga masado leng la dun hayrakli? Yani tama mo. Tom sa dum thokri, tom thoki baga jur na mong jam kaduna takpa hauri.